Lamdam asigi Meeyamna Amatta Oina Punsinduna Meeot Meenei kaya Asidagi Nanthoknaba hotnaminasi haina All Manipur Women Social Reformation and Development Samaj NUPI Samaj ki President Thokchom Ramani na phongdorakli Mairapaibi haudokhibagi nifu mari suba ningsing numit ka mari leinana NUPI Samaj na sinduna GM Hall da pangthokpa thauramda wafam asi phongdokladuna mahakna makhatana hai Kumjali singamaga chamapan Manipuda ima singna khutta maira paiduna maira paibagi thaudang laukiba numit adubu ningsingduna December 18 na sep maira paibi haudokiba numit haina palan taunaribane numit asina lakpada matam maduda Armed Forces Special Power A ki makada lamdam asida chatharakiba Meeot Meenei kaya adugi mayokta maira paiduna thingnakiba ima sing adubu ningsingduna ikai khumnaba utle Ngasi su tongan ba thawinsin kaya na aikhoigi apunbagi saktamda singnarakpa leptre masi aikhoina Amatta Oina Punsinduna thengnaminabagi tangai fadaba lai haina su mahakna makhatana phongdokhi mayamna tawriba wariba tawri punamakse loina khangi aduba haugi matamda choiba langi bado ai si chapal warade holopuni loina khangi choiba langi punamakto tokso oba Kalano ba, who's a guy don't she get the country or Yam water in my benching, I hide. I need Toro. Mana over the pay potato, Loina Kangaponi. I even a Nangasu, I have an Nangasu, Meeyam Laosia, Nari, Meeyam the Ocean Biraga, Amatta Oina, Lupino Papunama, Amatta Oina Pulagana, Manipur Kanja. Kaya ito magtutungan-tungan you know, I quite tungan to, wapang I don't Manipur Mangangi idea, nang apama, but still. Ano ka ako isu, kasi kabini nga kanalay trabra ba ako mo. Siyong wana mayam sina kaptra ko na, loying loyada kaptan lay siya, kanigi kanda ba noy ba. Mayam siya, raja di titaw siyong ay basta mayam ta, wak sosyal wak taw siyong ay koy kanigi lagi kanda ba matam daw lay. Ay sige ba ya ay siya mau daga taruk siya. Mayam siya, hogi mayam na tok firo. Ang tang kanda laga, Manipur kanda ba, ang tang taw siya ko siya mayam day na siya. Nakalamaromda NUPI Samaj ki General Secretary Pangaizam Sobitana hai lamdam asigi puwarida thokiba thodok wathok kayada Manipur gi NUPI singna laukiba thodang kaya adugi manungda nisaban gi thodang laurampi ima singna kumjali singamaga chamapan marifugi December 18 da mairapaibi hongdorakhibane Central Force singna afaspa gi kudong chaba lauraga Manipur gi micham kaya ot naibata natana mihathina halakpa adugi mayokta khutta mairapaiduna haukiba iho adubu ningsingba oina chahi khudingi NUPI Samaj na numit ase pangthoktuna lakli haina so mahakna makhatana phongdokhi Thauram maduda Amkil gi President Nganbe Tami Chingmi gi President Y Momon Leima Pairamban NUPI Kaithel Semgat Sagat Lup ki President RK Radhesana UCM ki President YK Dhiren UPF ki President N Rupachandra amade Ichal ki President T Ibem Chaso saruk yakhi Demokrasi serta tetapi haina Manipuri memangga nampaknya menjadi terlihatnya Manipuri menunda Meeot rakyat Meeot di Hongkong dalam Manipuri. Bisa melihat proses sekolah yang nantinya nasibah akan ada sebenarnya dalam Manipuri harusnya Manipuri nampung Yonah berkontur pada pasti. Untuk menjana, untuk kaitana hingga usi manim, Meenei boleh terkasar. Ia terjadi yang amat tidak baik. Amatta Oina Punsinduna Meeot Meenei